Incredible Story Manipur na ngasisu aigi nuksiraba viewersinggi damak 2023 da release tawkhiba thriller drama da best tawba Rakkadangi movie puduna laksari. Movie asi Tamil language da release tawkhiba movie amani. Movie asigi director Dinesh Kalai Sebana oiri. Movie asi IMDb da 10 gi manungda 7.5 fangi. Movie asigi samlapo wari amadi movie asida saktam langlibi pandabida movie romda oina mai onsilasi. Movie asi hodringai gi mamang mayamda karigumba amatanga haijaramge. Movie asina haurakpada aikoina uba fangliba asi Asman kauba nupa amabu uba fangi. Mahak police officer amani. Asman na khaliba asi any case amada chenaba miyoi khudingmak court ki wayan ngaidabi court ta puthukringai gi mamang mana pamliba asi masamakna chairak piba amadi encounter tawduna hatokpa asi mana pamlami. Maram asina Asman asi matam ayambada mafam amadagi mafam amada transfer pangsatta chalami. Asman hairiba nupa asigi damak magi oiba family gi miyoi kana amata leiramde. Magi masanupi si khakta natana Asman gi nupi asisu matam kharagi mamangda accident amada leikhidaba oirami. Hojik Asman gi mafamda makhoi gi senior police officer aduna case amabu solve tawnabagi damak sinaraklami. Mangonda hojik sinarakliba case asi double murder case ki oirami. Senior officer aduna magi mafamda hek thabak adu sinarakpaga matam amata manghandabida crime spot aduda yauraklambi. Mafam asida mana hek yaurakpaga jengsinba hauraklambi. Mafam asida mana adum jengsilakpa matamda mana sukhangba ngamami adudi siriba makhoi ani asi amana Arjun kawi aduga atopa amana Astin kawi haibasi. Astin hairiba nupa asidi spagi owner ama oirami. Aduga Arjun hairiba asina model ama oirami. Makhoiga loinaramba Alex kauba miyoi amasu hojik unconscious oiduna hospital da leiribani. Asman na mafam asida yengsinba yaba yengsinba loiraba matungda body sing adubu postmortem gi damak thakhirami. Aduga mafam adugi akoibada adum yengakpa matamda syringe ahangba amasu thengnaraklambi. Masi uraba matungda Asman na magi junior officer adugi mafamda Alex asi wakan amuk tarakpa matamda matam kayam kuina changani haiduna hairambi. Matam masida junior aduna su Asman gi mafamda hairai adudi hojik fawbagi oinadi chapchana haiba ngamde. Alex asi dose jamna henjinkhre. Mangonda thariba intoxication sigi matung inadi mana gyan tarakpa matamda chawrakna pung nipani changani haiduna doctor na hairami haiduna hairambi. Asigi matungda Asmanna Astin gi spa aduda laami. Aduga spa aduda thabak tawriba staff khudingmakpu loina mana kausilaklami. Aduga makhoising adugi mafamda interrogation chathaba hauraklambi. Staff sing adugi mafamda mathang oina wahang kaya marom ama hangba loiraba matungda hojikti mana sukhanglaklami adudi Astin na mafam asida spa asiga loinana modeling agency amasu linkhatuna lei haiba asi. Aduga hojik magi spa asida model kaya amabusu intern oina mafam asida puduna leiribani. Asumna leiringai matam asida Asman gi mafamda call amabula ami. Aduga mangonda call tawrakliba asi Anania kauba nupi amana tawraklibani. Aduga Anania na Asman gi mafamda makhoi ani amuktang unaba pami haiduna hairambi. Aduga Anania asi Arjun gisu grand fan oiribani. Aduga case asigi matangdasu hojik media kayana thijanduna leiribani. Maram asina makhoi police station da unaba asi kaya khudong saroidori. Maram asigi damak Asman nasu Anania asibu coffee shop amada laktuna makhoi thengnanabagi damak haikhirambi. Asidagi Asman amadi magi police team maduga tawduna coffee shop aduda laami. Aduga Anania su mafam aduda laami. Asman amadi Anania makhoi ani hek thengnabaga Anania di yamna kapami. Maramdi mahak Arjun na leikhidaba asida aduki matik yamna mathamoi soklibani. Adubu Anania na nungaitriba adu dunna themjanbirami. Aduga Asman na Anania gi mafamda Arjun gi maramda wari liraknabagi damak hairambi. Asidagi aikoida hujik flashback ki scene amada uba fangi. Matang asida aikoina uba fangliba asi Arjun, Anania amadi Alex makhoi ahum asi uba fangi. Makhoi ahummak piklingaidagi yamna luna tinarakpa mamanaba ngakta oirami. Adubu hojikti makhoi pakhang leisabi haibado faraklambi. Adubu Alex ti aina yadaba mawongda illegal oiba thabak kharadi adumak tawrami. Mana illegal oiba thabak khara tawrabasu makhoi gi friendship ki maridadi karisu akaiba kari amata leiramde. Makhoi sing asi asum loinarakpana Arjun amadi Anania makhoi anigi mafamda amana amabu pamnaba adu phawba hauraklambi.
Arjun amadi Ananya makhoi anina faunariba asibu Ananyanadi Alex ki mafamda piklingaigi marupni haiduna kari amata chingnaba leitabida wari pumba loina tamami adubu wari asi taba matamda Alex ki masada karisu harauba fauramde Alex na kari khalli haiba Ananya amadi Arjun makhoi aninadi kari amata khanglamde adubu makhoi anigi mataw aduda adumak harauribani haiduna khalambi aduga makhoi ani hojikti relationship ta leiba asida aduki matik yamna haraurambi Arjun di modeling oiba asi aduki matik yamna pamambi maram asina mahakti modeling gi thabakta mataw karamna mai pakani haiduna yamna kanna honajarambi asumna Arjunna magi model gi lambi asida mai paknabagi damak yamna kanna honaduna leiba asina maram oiduna magi mafamda paisa kari amata marang kaina leiramde maramdi mahak karigumba paisa thokpa yaba thabak kari amata tawdribani magi model asibu mai paknabagi damak adumak honaduna leiribani matam asida hojik Arjun gi mapasu leitrabani aduga magi damak machanupi amasu leirambi magi machanupi asi hojik luhongbagi matang haibadu yoraklambi matam asida Arjun gi mafamdadi paisa kari amata leitribani maram asina magi machanupi asibu luhongnabagi damak magi mafamda paisa kari amata leiramde asigi damak mahak paisa tandaba yade haiduna khalaklambi asidagi mana piklingaidagi ningjarakpa modeling gi thabak asi toklage haiduna khalambi aduga mahak thabak macha amatang oirabasu tawdaba yade haiduna khalambi maram asigi damak mana ningjaramba modeling gi thabak adu loina kauthokiduna mahak thabak macha amagi damak interview piba laami aduga mana interview asi piba loiraba matungda thabak macha amabu fanglambi adubu mahakna thabak macha ama fangduna tolop chagadurabasu mahak kari amata nungaibadi fauramde maramdi mana piklingaidagi pamjaraklibadi model ama oiba asini Arjun gi mafamdadi hojik mana tawgadoriba asi magi masadadi harassment pibaga chap manaribani mahaki mafamda leiriba pendraba nungaitraba singasibu Alex amadi Ananya makhoi anigi mafamda share tawrambi adubu makhoi anina Arjun gi mafamda asumna hairambi yengo Arjun nakhoigi imungi damak nangna yengsanggadobani nangna tana nakhoigi nachanupi adugi jengsanbinabagi damak kanabu leiribage nahak hojikti nangi family gi damak karigumba kharadi tawba mathau tai haiduna hairambi asumna leiringai matam asida Arjunna mamangda modeling agency amada interview ama thakiba oirambi interview aduda mana tawkiba model aduda interviewer sing aduna supel aduna Arjun asibu select tawraklambi adugi mail adusu Arjun gi mafamda laambi matang asidagidi Arjun asi modeling tawduna mahak paisa kaya marom amabusu tanba yagadoribani masi pumnamak asi khanglakpa matamda Arjun aduki matik yamna haraurambi aduga asigumlaba Arjun gi nungaiba pau asi taba matamda Ananyasu aduki matik yamna haraurambi adubu mahakna model tawgadoriba mafam asidi atopa city amada oirambi maram asigi damak Ananya amadi makhoigi Marup Rabiga tawduna bus stand fauba Arjun bu thinba laami adubu matang asida Arjunadi magi Marup Alex adubusu unaba adu pamlambi maram asigi damak Arjunna Alex ki mafamda call hanjin hanjinna tawrambi adubu Alex nadi magi call adu kari amata paikhalaklamde Alex na call asi pairaktaba asida Arjun mathwai nungaitaba faurambi Arjun gi mataw asi uba matamda Ananyana magi phone adu lawthoktuna Alex ki mafamda call adu tawrambi adubu Ananyana call tawba matamdadi Alex adu ring chatphatringaidagi call adu pairaklambi masi pumba Rabina uba matamda Rabina Arjun gi mafamda hairambi Arjun Alex asi nangi nafamda jealous khara kaba mali Ananya amadi nakhoi anigi mari asida mahakna kalakpa khambanba kharadi phawba mali yengo nangna tawba call dadi hanjan hanjan tawrabasu kari amata pairaktribani adabu Ananyana tawba matamdadi ring fauba chatphatringaidagi call asi paikhalakliba asi magisi Ananyagi mafamda pamba mali haiduna hairambi wa asi taba matamda Arjun yamna sauraduna Rabigi collarda paiduna yamna sauna hairambi adugumlaba wakhalado nangi koktudagi thadoo aikhoi ahum asi yamna piklingai matamdagi loinaraklaba yamna luna tinaba maruk ngaktani matau karamna nangna Alex ki mafamda adugumlaba wakhal adu nangna matau karamna khallibano aikhoi ahum asi hojik fauba nongmatasu khana chainaba kari amata yauraktribani aikhoi ahum aduki matik yamna luna sana tinaba maruk ngaktani wa asi taba matamda Rabina loina khangambi asidagi Arjun gi mafamda
Rabina asumna hairami, "O fare, adu pumnamak ay kari amata khangludre. Adubu nangna khangadobadi luna tinaba marup asidagi karigumba lesson amadi nang nongma natraga nongmadi soidana khanglakani haiba asi matam chuppada kauganu haiduna hairamduna mafam asidagi chatkirami." Rabina chatkraba matungda Ananya adu Arjungi manakta changlaklabi. Aduga Ananyana Arjungi mafamda hairambi, "Arjun nang ngasigidi chatlo. Rabi adu hojik magi oiba thabak ama aduki matik yamna chille haire. Maram asina nahak chatkro aduga mahak kona nangi nafamda call tawraklage haire haiduna hairambi." Asidagi Arjun su bus tungduna mafam adu thadukduna chatkirami. Mana hek mafam adu yaubaga modeling agency adugi manungda changlaklambi. Mafam asigi mapu asi Astin kauba nupa amana oirami. Arjun bu manung aduda hek changlakpa matamda Astin nasu Arjun adubu mafam aduda lefanduna magi physic adubu yenglambi. Arjun gi physic adu yengba matamda Astin nasu impress tawrambi. Asidagi Arjun adubu mafam asida modeling agency ama oina thabak tawbagi ayaba adu pirambi. Aduga mahaki salary su matik chana chauna pige haiduna hairambi. Asidagi mafam asida atopa model Sunin kauba amabu kausalaklambi. Sunin asi hanadagi mafam asida leiramlaba model ama oirambi. Sunin na Arjungi mafamda makoina tawgadoriba khudingmak loina takadoribani. Asumna tawduna numit kharani haukraba matungda nongmagi numit amada Ananya amadi Alex makoi ani unarambi. Aduga makoi ani wari sanarami. Makoi ani na wari sanaba matamda makoi ani yamna naksinabagi mawong ama uva fangi. Masi pumnamak Arjungi marup Rabina loina uribani. Asidagi Rabina makoi anigi mataw adubu video namambi. Aduga Arjungi mafamda tharambi. Arjun su makoigi modeling agency aduda makoigi model mayam ama wari sanaduna leiringai video adu uba matamda mahak aduki matik yamna sauningami. Aduga mahak khudak aduda Ananyagi mafamda call tawrambi. Aduga Ananyagi mafamda thokliba thodok adugi matangda yamna sauna chairambi. Makoi ani wari sanaba loiraga thamnakraba matungda Ananyana Arjunna khaliba aranba adubu sengtoknabagi damak Alex adubu Arjunna leiriba modeling agency aduda puduna laami. Modeling agency aduda yoraklaba matungda Alex adu manungda sangkhirami. Aduga Arjun adubu mapanda kauthoraknabagi damak Ananya adubudi mapanda lephanduna thanami. Ngaihaki matungda Alex amadi modeling agency adugi nupa amaga mapanda thoklaklambi. Adubu Arjundi thoklakpa adu Ananyana uramde. Alex na thoklaklaba matungda Ananyagi mafamda makhoi ani hotel da leirunabagi damak hairambi. Adubu matam asida Ananya di Alex na hairiba wa asida kari amata gyan taba ngamdraduna Arjun di haiduna hangambi. Adubu Alex na Ananyagi mafamda hairi. Arjun adu mafam asida leiramdre. Mafam asidagi thokre hairi. Adu aikhoi ani hotel da leiduna mahak halakpa adu ngasi asidi ngairasi haiduna hairambi. Asidagi Alex na hairiba wa aduda Ananya su yarambi. Numidangdu ama Arjun adubu halakpa wana nonganba ngaiduna leirambi. Adubu nonganba matamdadi yamna angakpa pau ama tarambi. Madudi Arjun adu numidangi matamda siduna leirambe haiduna pau asi makoina leiriba hotel adudasu newsdagi loina taba fanglambi. Maram asidagi Ananyana asmanga unanabagi damak mafam asida lakhiba oirami. Hojik aikhoida ulakliba asi Presence Day gi matam adudani. Makhoi anina asumna wari sanaduna leiringai asmangi mafamda postmortem tawkhiba adu loire haiduna call tawraklambi. Call adu hek tawrakpadagidi asman adu mafam adudagi postmortem tawriba doctor adugi manaktamna praprapla ambi. Aduga doctor aduga unaraba matungda doctor adugi mafamda postmortem adugi report adugi matangda hanglaklambi. Doctor adunasu asmangi mafamda hairaklambi. Murder tawriba asi makhoi anigi mafamda khulai anibu sijanaduna hatpani. Aduga makhoi ani asigi manungda Arjunna siba asi hali. Aduga pung ahumgi matungda astil asi amuk sibani haiduna doctor na hairaklambi. Aduga amuk doctor asina makhatana asumna hairambi. Makhoigi report asigi matung inadi makhoi animak Alex na hatpani. Ahanbada Arjun asi hatpa loiraba matungda astil asibu amuk drug injection kapsanduna hatoknaba tawbani. Adubu pung ahumgi matungda amuk mahak gyan tarakpadagi Alex na mabusu amuk hatokkhibani haiduna hairambi. Makhoi ani asi hatpa loiraba matungda mahaksu drug sing adu mathanda kapsanjaduna overdose tabadagi hojik gyan tadana masu adumak hospital asida leiribani hairambi. Masi pumba taba loiraba matungda asman adu mapanda thoklaklambi. Ananyagi mafamda Alex ki marup amana phone tawraklambi.
aduga asumna hairaklambi nangna khalliba pumlamakto aranba ngaktani Arjun amadi nakhoi ani na khangnabagi pau asi taba matamda Alex ti aduki matik yamna haraujabani thokliba thodok khudimak Alex ki khutni haiba asi aranba oigani hairami asigi matungda Ananyana Asman gi mafamda call tawraklambi aduga hairi Arjun bo haliba asi Alex na nate thodok asigi marumda kanagumba amadi soidana leire haiduna masi pumba taba loiraba matungda Asman amadi magi timga tawduna crime spot aduda amukla ambi mafam aduda yawraklaba matungda maga punna thabak tawminaba police amagi mafamda ayekpa tetu amagi maramda thijalaknabagi damak hairami asidagi police aduna su tetu adugi maramda khanga ambi astil asi mafam asida tasengna modeling agency amagi mawongda leirami haiba asi mayek sengna uba fangi aduga mahak miyoi makhan kaya kaya amaga punduna business kaya amasu tawi haibasi khangba ngamlaklambi masi pumba khanglaba matungda Asman angakpa amadi fawrambi asigi matungda Asmana matam pumbada Arjunga punna leiminaba Suningi matangda thigatpa horaklambi aduga Sunin asi Arjungi su mentor ama oiramlibani asidagi Asmana Suninbu mayumdagi police stationda puduna laambi aduga Sunin mafam aduda wahang pahanghangba horaklambi Sunin su Asmana hanglakliba aduda asengba wafamsing adu loina hairaklambi chumi sir ai amadi Arjungi marakta mamangda nungainadaba kharadi leirami adubu aduna ka hena aikoi anigi marakta serious tanakibadi yaunade adubu adugi matungda aikoigi agency adugi producer Nupi ama laami mahaki maming Sanjana kawi mafam aduda mana lakhiba asi aikoigi agency asidagi event amagi damak model amabu khannaba laklibani matam aduda aina khankhiba asi Sanjanana aibu soidana khalakani haiduna khankibani adugi ona tainabada aigi mahutta Arjunbu oina khankibani matam aduda ai thawai yamna nungaikide adugi matungdagidi Arjun adu adumak agency asida pakna ukidre mahakti makhoising aduga punduna adumak drug addict oiduna leikrabani asumna wari sanaduna leiringai Asmangi mafamda call amabu laami haujik magi mafamda call lakliba asi Alex na gyan mangduna leiriba hospital adudagini haujikti Alex asi gyan tarakle aduna police na interrogation chathaba yaragani haiduna call tawraklibani asumna hek hairakpaga khudakta matam amata manghandabi Alex na leiriba hospital aduda Asman adu laami Asmana Alex ki mafamda wahang hangba horakpa matamda Alex na su hairaklambi sarna khaliba adu achumba ngaktani pumnamak aina loina thoanbani Arjun busu aina hatkibani aina tawjaruba thabak adugi mahai aingonda sar hoina piningba chairak singdu loina pibiyo haiduna hairambi adubu Asmana karisu Alex na hairiba wafam aduda thajaramde tasengnamakki nahak mi adu hatpa mande aduna thodok asida chenariba miyoising adu kanano asengba adu hayo haiduna hairambi adubu adumak Alex ti miyoising adu mana hatpani haiduna adumak kari amata asengba adu hayo haiba yaramde asidagi Asmana hairaklambi fare nangna hairiba adu asengba oiramba jai oiramdaba yai adubu ai aduda karisu khandre adubu aidi karigumba asengba adu khangriba fawbadi adumak mafam asida thigattuna leikigani karigumba asengba adu khangdana miyoi ama hektada dandi piba ai hainade haiduna mafam asidagi adumak thokhirami mathangi numitta Asmansu tetu adugi matangda yamna kanna thijanba horaklambi aduga mahaknasu matang asida karigumba kharabu khangba ngamlambi adudi tetu asida letter C ama yauriba asi karino haiba asi C hairiba asi Caligula haibani Caligula hairiba asi Astingi business tawriba modeling agency adugi makoigi network ama oirami asumna leiringai matam asida Asmangi mafamda makoigi senior officer aduna call tawraklambi aduga mana pairiba case asigi file adusu puduna officer adugi manakta laknabagi damak hairaklambi aduga Arjunsu thinthaba tawdana adumak officer adugi manakta case adugi fine adu puduna laami aduga officer adugi mafamda asumna hairambi aikoigi marakta doubt leiba ama leire adudi aikoina khaliba asi Alex na makhoi anibu hatle haiduna khalibadi adubu masi pumnamak Alex na tawbo oiramdre masigi marumda kanagumba kharabu leire haiba asi mayek senge aduga amuk Asmana makhatana officer adugi mafamda hairai Caligula network asigi matangda mayamda expose tawraba matungda mara leiriba miyoising asibu loina chairak pisi haiduna hairambi Asmana hairiba wa asi taba loiraba matungda makoigi senior aduna Asman adubu tumina leinabagi damak hairaklambi aduga makhatana hairai
Network adugi marumda leiriba miyoising asi kana kanano nangbu khanglabro makhoising ado yamna chawba miyoi ngaktani makhoigi mathakta aikhoina karisu tawba ngamloi aigi ithaktasu senior officer kayamarom ama leiribadi makhoina case asi nangi nafamda sinanabagi damak aingonda hairakibani aduga case asida senariba miyoising adugi maming kari amata thohalla oidobani karigumba thoklakpa taragadi aikhoigi ifamda khudongchadaba kayamarom ama lakadoribani aduga case asida senariba miyoising adusu aina fawba kana kanano makhoigi maming kari kawi haiba kari amata khangde hojik aigi ifamda order ama lai madu nangna tawgadobani Alex asi nangna encounter tawduna hatuo aduga hojikmak case asi adumak close tawkhro maduna aikhoi pumbagi afaba oigadoribani nang khangbra hojik sunin adusu custody manungda adumak siduna leirame aduga nangi nasanupi adusu phatraba miyoising aduna kidnap tawkhrabani karigumba nangna Alex bu encounter tawduna hattaba taragadi nangi nasanupi adubusu nangi nakhuta phangba haibasidi karisu oiraroi maram asina nangi nafamda option amata leitre Alex bu nangna kanba pamlaba nangi nasanupi amuk hana uba fanglaroi yengo nang asi encounter tawba matamda karisu halengdaba misak amani maram asina nangna Alex bu hatpa asi nangi nafamda karisu nungaitaba fawfam thokte haiduna hairambi asmansu khanba yaba khallaba matungda magi mafamda karisu upai amata leiramdre asidagi Alex adubu encounter tawduna hatnabagi damak police kharaga tawduna mapanda puthokduna thoklaklambi asmana Alex adubu encounter tawduna hatringegi mamang Alex ki mafamda wafam amabu hangami nang khangbra mamangi matamda skungi mapandagi angang amabu kidnap tawkhiba adu matam maduda phatraba miyoising aduna angang nupi macha adubu mafam amada puduna magi ijat adu manghanabagi damak tawkhibani adubu matam maduda angang adu kannabagi damak miyoi ama lakhi hairiba miyoi adu nahakni natra aigi isanupina aigi ifamda hairambi aikhoi anina TV da news yengba matamda nangi case adugi matangda tholakpada aigi isanupina nangi photo adu uba matamda aigi ifamda hairakhibani adubu hojik ai kari tawgani nangna aigi isanupibu kanbirakpagi damak aina nangbu mafam asida thadokadra natraga aigi isanupibu amuk kannabagi damak nangbu amuk hatkadra asmangi wa asitaba loiraba matungda Alex tumina leiramba adudagi asmangi mafamda hairai Sir, aina nangbu aigi marup amagumna khalli aduna ai marup amagi mafamda marup amana pangba yaba mateng adu pangba pambi aduna ai wari pumba loina lige haiduna flashback ki matam amada amuk laktuna wari adu liba hauraklambi Alex amadi Ananya makhoi ani Arjun bu unanabagi damak Arjun na leiriba mafam aduda lakhibani adubu mafam adudadi Arjun adu leiramdre maram asigi damak Arjun bu lakpa adu Alex na numidang doma building aduda ngaiduna leikibani adubu Arjun adu adumak langmandabadagidi Arjun adubu yengnabagi damak Alex na building adugi maninglomdagi changduna yengba matamdadi Arjun gi asiba hakchang adu mafam aduda leiramba thengnakibani Arjun gi asiba hakchang asi mamangda taduna leiramba matamda Alex aduki matik yamna mathamoi soambi aduga mahak Arjun gi asiba hakchang adubu konduna mafam aduda yamna kapcharambi adubu khanghaudana matam aduda Alex ki matungdagi kanagumba amana mabu attack tawraklambi asumna hek attack tawrakpa matam aduda Alex su gyan mangduna mafam aduda ngaihak taduna leirambi adubu ngaihaki matungda amuk mana gyan tarakpa matamdadi magi hek mamangda Astin adu leptuna leirambi aduga Astinna Alex ki mafamda hairambi hojikti aina nangi nafamda Arjunna siriba pumbagi maran asi sijallagani haiduna hairambi asi haiba loiraba matungda amuk makhatana Astinna hairai aina matau karamna Arjun asibu asigumlaba trap asida thuhalli haiba nang khangabra ahanba hek Arjunna aigi inakta lakpa matamdagi aina magi mafamda haikhibani adudi aina nang asi yamna thuna successful oiraba model ama oihangani adubu masi oinaba honabada condition amadi thamkibani hairiba condition adudi mahak massage tawba aduki matik yamna haibatai adubu matam maduda Arjun masana masa mathanda aina hairiba asi karino haiba gyan taba ngamjakhide maram aduna masu model adu oinabagi damak aina hairiba wafam khudimak loina yagani haiduna haikhibani asigi matungda makhoigi modeling agency asida Sanjana asi lakhibani aduga Sanjana leiriba model sing adugi maraktagi Arjun bu khankhibani maram asigi damakta Astin nasu magi mafamda paisa mayam ama pige hairibani haiba asi manasu gyan taraklambi asidagi Arjun su ahanbada Astinna hairiba wafam sing adu yaraklamde adugi matungda Astinna asumna Arjun gi mafamda hairabi nang asi aphawba
model ama oiba pamliba natra maram aduna nang asigi thabakse amuk khaktang tau Sanjana da nangna massage amuk khaktani taugadauba adugi matungdagidi amuk hanna nang asigumlaba thabak asi tauraroi hairambi masi taba matamda Arjun su yaraduna Sanjanagi mafamda massage taunabagi damak chatke taurambi matam masida Astinna Arjungi mafamda drug yauraba injection amabu kapsalambi asumna kapsalakpa asida Arjunna Astingi mafamda karigi hidakno nangna ingonda kapsalaklibase haiduna hairambi Astinna su Arjungi mafamda hairambi karisu leiba natteda nangna massage tauba matamda nangi mood adu nungainabagi damaktani haiduna hairambi asidagi Arjun su isamchamna adumak Sanjanagi room maduda laktuna Sanjanagi mafamda massage tauba horaklambi adubu Sanjanana Arjungi mafamda chance lauba henjanba kaya marom ama horaklambi adubu Arjun su magi mafamda Astinna kapakhiba injection aduna maram oiduna mahak kari amata gyan takhiramde Arjunna gyan tarakpa matamdadi mahak Sanjanaga tuminnaduna leirambi masi ubada mahak aduki matik yamna nungaitaba amadi sauningba faurambi aduga magi thabak asi hojik khudak asidagi toklage haiduna hairambi matam asida Astinna magi mafamda threaten tauba horaklambi aduga asumna hairai yengo Arjun nang nasana kari amata gyan taba ngamdre hojik nangna leiruriba Sanjanagi ka adu camera kaya marom ama thetuna leiribani camera aduda nakhoi anina loinakibagi footage kaya marom ama yauribani footage sing adu karigumba aina thadorakpa taragadi nangi izati kamdaugani nanga nungsinariba nupi amadi nanga loinariba sing aduna nahak karini haina khangani asumna hairakpa asida Arjun karisu upai leiramde hojikti Arjun asi Astingi langda thurambi asigi matungdagidi Arjungi mafamda client kaya marom amabusu thajanba horaklambi adubu Arjun su Astinna hairibo wafamsing asida loinamag yaba tarambi upai leitraba Arjunna yamna nungaitana Alex ki mafamda message amabu tharaklambi message asida mana tauriba thabak khudingmaki wari loina lirambi aduga Anania asibu magi mafamdagi yamna lapna puduna chatkinabagi damaktasu hairaklambi masi tharakliba message asi hojik Anania amadi Alex makhoi anina mafam asida lakliba matam asidadi message asi thakiba hek loiraba matungda Astin adu mafam asida laami aduga Arjun asibu yamna tamthina Astinna phuba hauraklambi maramdi magi network asigi matangda kanagumba amatada mapanda leiriba miyoisingi mafamda khanganba adu mana pamlamde Arjunbu Astinna tamthina phuba loiraba matung asida Alex su Astingi room asida yauraklambi asidagi hojik Alex asi magi mafamda Astinna attack tawrakiba aduna gyan mangduna leiribani mana gyan tarakpa matamda Astinna magi mafamda drug jauraba injection amabu kapnabagi damak ready tawduna leiriba adu mana urambi asumna hek Astinna hidak adu kapke tawrakpa matamda yamna thuna Alex na Astingi mafamda attack tawba horaklambi asidagi makhoi ani mafam asida yamna tamthina phunaba adu horaklambi ngaihak phunaraba matungda Astingi mangaksamda Alex na thang macha ama paiduna lenkhirambi asidagi khudak aduda adumak Astin adu mafam asida sikhirambi hojikti Alex ki mamangda Arjungi asiba hakchang amadi Astingi asiba hakchang makhoi ani adu taduna leirabani Alex na karigumba asoiba thabak ama taurubadagi magi makhutta hojik mi ama sikhre adubu mahak asengba marupni magi marupki khudongthiba taraba matamda magi marup adubu kannabagi damak building asigi maninglomdagi mana changlakhibani aduga Arjunna hinglingai matamda Arjunna pamlamliba asi mana tauriba thabak asi kanagumba amatada khangalakpa asi pamlamde maramdi magi damak magi mama amadi machanupi leiribani karigumba mana asigumlaba thabak asi taurami haiba makhoina hek khanglakpa taragadi magi mama amadi machanupi makhoi malem asida hingduna leiba asi aduga mabusu makhoina yamna tamthina hangoina laukhini haiba asi mana khalambi maram asigi damak Alex nasu kanagumba amatagi mafamda khanghanba adu pamlamde asumna ngaihak leiramlaba matungda Astinna su magi mafamda kablakhiba hidak aduna maram oiduna ma gyan mangduna adumak mafam aduda taduna leikhre aduga mana gyan tarakpa matamdadi magi mafamda double murder case ki maran pumba mangonda loina pisanduna leiramle aduga amuk hojik aikoida present day gi matam asida ulaklibani present day gi matam asida Alex na Asman gi mafamda mabu hojingma kaptuna hatlo haiduna hairambi asumna leiringai matam asida senior officer aduna su Asman gi mafamda call hanjin hanjin tawraklibani nang hojik fawba mabu hatribra haiduna asidagi upai leitraba Asman su magi machanupi adubu kannabagi damak khudakta Alex adubu mana open fire tawduna
nongmai kaptuna hatokirami asidagidi hojik Alex ki asiba hakchang adu mafam asida taaduna leire mathangi sinda aikoina uba fangliba asi asman amadi magi machanupi makhoi ani adu hojik thengladuna gari manungda tominaduna leirami adubu Alex na magi machanupi asigi punsi asi magi mafamda pivirambani Alex asi hojik magi damaktadi asengba marup haibadu oire aduga amuksu aikoina khangami adudi film asigi horakpada Alex na Arjun bo hatpani haiduna chingnaramba adu Alex na Arjun bu aduki matik yamna nungsina khanjaba marup amani haiba asi makhoi anigi marup oibagi mari asi aduki matik yamna chetli maram aduna Arjun gi mafamda magi marup amana Alex ki maramda phattana hairakpa matamdasu mana yamna saukriba adu movie asigi aroibada Alex amadi Arjun makhoi anina hana nungsi chanana punkhiba matang adu utlaba matungda movie asi matang swaida loisinkhirami ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiyo haina haijari mayamgi marakta channel asibu subscribe tawbidriba yauragasu nungsibiduna channel asibu